Akashbani Imphal, Maibam Dwijamani na pau pazari, ahanbada maroiba pau. COVID-19 gi anoba berain santorgli basi yang laga, leibak asida laisat asit thengnana bagidamak, leibak sen betungna mock drill ngasi pangthokrai. Haksel Matri Dr. Sapam Rajanna, Manipur da COVID-19 laisat ningthina thengnana bagidamak hospital singna mikum nom singna laina bakhangan krai. Horticulture Matri Ledpau Haukip Nairi, Manipur gi singi lamda organic farming ningthina tobagi tangai phadaba leire. Manipur da haukiba numit ninida nong subana maram oiduna ingbagi sang henjille. Amasung Bharat lakaduriba English ngani kunthra manga phawbada malemgi khwaidigi sel paiba leibak ohumgi manung salagani. Malemgi atay mafam singda COVID-19 gi anoba berain santorgli basi yang laga leibak asida laisat asi thengnana bagidamak leibak sin bathungna mock drill ngasi pangthokrai. Mock drill manungda tongan ba health facility singda laisat asdi gi ngakthokna ba infrastructure sing ningthina leirabra haibadu yengsinki. Health facility khudingmakta infrastructure sing ningthina phaganan bagaloinana laisat asi ningthina thengnana ba mock drill asi ngasi leibak sin bathungna pangthokibani. Mock drill asi Pradhan Mantri Narendra Modi na sabapati oiduna handakta pangthokipa mifam adugi matungda pangthorakpani. Nai Delhi gi Sabdarjung Hospital da mock drill pangthoklibadu Kendra gi Haksel Mantri Dr. Mansukh Mandabiyan hakthengani yengsinki. Paumi singda wa ngangbada Dr. Mandabiyan hai laisat asi thengnana bagidamak leibak sinba thungbada akanba sexual thorang lokhale. Leibak asida leiriba hospital khudingmakta mock drill ngasi pangthokhi. Miyamna mamangda thengnakiba COVID ki layong lay haibigi singnaba leirabadi hospital da thuna pubiraknaba mahangna appeal tawri. Manipur da su mock drill ngasi pangthokhi. Imphal gi Janims da pangthokpa mock drill da saruk yaraduna. Raja gi Haksel Mantri Dr. Sapam Rajan hai malem gi oina COVID-19 thengnana ba tongan balibak singna sem sari badu gi saruk ama oina. Leibak asida su ningthina sem sare. Manipur da su laisat asi thengnana ba akan ba sexual thorang lokat pa hore. Magna hai haukiba matamda COVID thengnabada sizinnakiba infrastructure singamadi darkar leiba khusu kholai sing nahunana yengsinba hore. Raija sida haukiba numit kharanida COVID ki anoba case leite. Manipur haujik COVID free raija ma oiri. Adumainamag section dabadi yadri hairaduna. Laisat asi lakpa matamda madubu thengnanaba hospital singda ICU gi phamung oxygen gi masingamadi atai infrastructure nahunana yengsinba hore. Centers putting makti akoi mock drill hai batare akoi ki jaga du da matam du da akoi na prepare tawra lai gi ba COVID thengna bada da ka oi ba machines beds ke me am manpower ke me am oxygen the ventilators ke me am the weather all ready lai rebra hai na akoi Manipur ye one yes akoi COVID ke positive patient am lai ke adu bo akoi yam prepare tawra ga lai hodin phai ge maru de ana adu ki preparedness ki da makni akoi na ngasi akoi sai ta ba ICU beds na kya thamba HDU na kya mo thamgadaba general wards na kya mo thamgadaba whether OT darka hoina kai tawgadaba ready lere sigi report se akoi union ministry dam thagadoi akoi silorega amok kai thobal da so adum chatli smai smai tawgana jaga khudik makta loina makta koi covid ki kano tawgade sigi preparedness ne. Horticulture Mantri Ledpau Haukip Nairi Manipur da organic pothok puthokliba lofam gi sang asi hectare lising kunthra taruk lomni. Masi hengana nabgidamak Manipur gi singi sizinadana leiriba lamsing organic farming tawbada mai onsinbagi tangai phadaba leire. Imphal gi GP Women's College gi court hall da ngasi pangthokiba organic farming gi numit tare ni gi jati thaki workshop hautopada Sri Ledpau nai. Manipur da organic pothok puthokliba lofam sing asi yanglagadi leiriba mising gi yangnabada organic pothok sizinaba mi gi sang asi sada ama phawba yoba ngamdri. Manipur da organic pothok yamna puthokpa ngamlabadi rise asigi denatana mapal lamda phawba thadokpa yabagi oithokpa lei. Sarkar na hojik sangsiliba khongjang asi singi lamsingda paktaknana popi thariba sing tokthokalaga sel yamna phangadaba mana masing sing thanduna makhoi gi sentok lehena bahonabani. Mamangai gi matamda singda leiba miyo singna mahusada gi phangba mairel kopi thabini singba thabana makhoi gi sentok watpadagi atopa pambi thirakpada popi pambi thabigi thabak chathakibani. Adubu masi aina yadaba thabak ama oibana masigi mayokta sarkarna leptana sangsilli. Popi thabagi mahutta atopa sendong leiba pambe sing thanaba horticulture bibhagna akanba thabak lokhali. Akoi Manipurda leiriba lam chingda leiriba lam sigi achouba area moya mase unutilized makti haibadi kitang
khana sodum tawbanina adubo 80-90% di sinadriba thok puthok lam oina thambidaba hai tai haina degi chanaragiba akoi gi agriculture ga horti gi around 1965 asai sida India government na adumba green revolution haidana tawrakpadagi tungda kati thorakani kaim khanda dida paktakna scientist singna chemical puthoaga 1947 da akoina ning tamba phangbada chingcha tangbagi phau leitadana chingcha laga mangara talaga phutlaga chai haibagumba adumba matangda no one deals what would happen in the near future. Ngasigi thoromaduda Dhanamanjuri University ki Vice Chancellor Professor N. Rajmohan, Horticulture and Soil Conservation ki Director Hani Sara, DM College of Science ki Principal Professor M. Bhubaneswari amasung GP Women's College ki Principal Professor Rajkumari Tampasana sarvyakhi. Thobal Police Commando na jila adugi Moijing area da drug ki polum sing leiri haibagi akangnabu paw ma phangbadagi ngasi ayuk anganmada mafam aduda sangsinduna thi humbagi thabak sathakre. Thibu humbagi thabak sathabaduda Thobal Moijing wang matabadagi miyoy ama phagatki. Mangondagi brown sugar kilogram anirom phagat bangamki. Makatana pharaba miyoy edu masin hangbada mahag kanegi polum sing Surasan Purda puduna brown sugar sungbada cheni haiba khangle. Sungdolaba polum sing adu Assam da amuk thadoi hairi. Miyoy adu phagalaba polum sing adu ga korana makataba aingi thabak lokanabagi damag Thobal Police Station da sinakre. Nongmaithem Kunjara Singh iba imagi saktam haiba serengi lirik ama ngasi Imphal gi Manipur Press Club ta phongkre. Asangba Communication Imphal na senduna pangthokpa lirik phomgi thoramaduda Naharul Sahitya Premi Samiti Imphal gi hanagi President Professor Polem Nabachandra All India Radio Imphal gi Program Head Adhikari Mayum Gitchandra Sharma amasung Sahitya Academy Awardee Dr. Thoksom Ibon Bin Singba sangnai raba myoy kya sarwyakhi. Tabiriba pawasi Akashbani Imphal dagini. Manipur da haukiba numit nini da nong subana maram oiduna ingbagi sang henchile. Haukiba matam khara asida miyamna handaki ningthamtha matam asi ka hene ingdi haiba wafam phongdonaki. Adumainamag haukiba numit nini asida paktakna nong subadagi ingbagi sang wangkhale. Singi jila singdasu nong asina maram oiduna miyamgi mahusagi punsida sauna gaiba thogle. Miyam yumdagi mapan thongnabagi sang ka hene hanthare hairi. Ngasi ayuk anganba amasung numidangi matamda lambi singda gari thawda miyamda awaba kaya mayoknaki. Masina maram oiduna mi amasung gari sinbagi sang di hanthare. Kaithelna singba amadi lalol itik topam sing hangbagi sang hanthabadagi miyamna darkar leiba polam sing leina bohonabada khudongsadaba thogle hairi. None amasung Tamenglong jila dasu akhak araw galwena haukiba numit kharanida akanma nong subadagi miyamgi mahusagi punsida sauna kaiba thoki. Nong kana subana maram oiduna ngarang jila singaduda Christmas kumai pangthokpada khudongsadaba kaya mayoknaki. Miyamna church manungda Christmas pangthokpada ka hen ingmana maram oiduna manang nakpa community hall singda Christmas ki thoram pangthoknaki. Maraga sida raija ani asit ngakpigani maraga sida jila ani asida mai mutpana maram oiduna ka hen khudongsadaba mayoknari hairi. Senapati jila dasu nong kana subana maram oiduna miyamgi mahusagi punsida sauna kaiba thogle. Jila aduda hojik degree Celsius 9 da leiduna yamna ka hen ingbamakti mayoknadri. Adumainamag nong na maram oiduna miyamna yumdagi mapan thongnabagi sang ka hen hanthari hairi. Imphal gi anisuba Manipur Rifles da station tawduna leiriba National Disaster Response Force NDRF ki personnel tarani thoina sabat team amana Thobal jila gi athokpam haikreng makhongda ising isauga mari lenaba mock exercise ngasi pangthokre. Thobal District Administration amadi lamdamadugi stakeholder singa punna pangthokiba mock exercise tuda miyamna ising saruklaga karamna isabu kanchaba ngamgadagi haibagi matangda ningthina khanganki. Tongan ba khuju khulai kayasu miyamda utkhi. Ngasigi thormaduda Thobal jila gi SP NDRF ki DC amadi Thobal jila gi SDC ni singba miyoy kya sarwyakhi. Raija sida mathang thagi ahum waksingi tarani thoini panbada pangthokatoriba imoinu irat thoniga mari lenana Raija gi Fisheries Department asinduna ngagi mela ama numit asimaktada Imphal gi konung mamangda leiba hapta kangjai bungda pangthokani. Nga kaktanatana lamdamasigi tongan ba agriculture amasung allied department sing puthokpa manamasing singsu mela asida yongani. Nga amasung manamasing sing sarkarna lepa akaknaba mamalda yongani hairi. Mela asida yawningba ngagi farm toriba miyusingna makhoi yongadaba nga sing adu numit adugi ayuk pung 8 13 phawbagi manungda hapta kangjai bungda purakadabani stall gi sel lawroi loinana ngami singna makhoi gi nga sing pukhalakpada asangba gari bhara Fisheries Department na hanjin bigani hairi.
Assam Rifles की संसक बटालियन सेंदुना लेबना लाइंबगी केम अमा कामजोंग जिला की वांगली विलेज दा ngasi पांथोखरे मफम अदुदा लेरिबा खुंजासिंगना हक्सेल की खुदोंसाबा फंगनबा होनबदा थेंगरिबा अवाबासिंग अदु यंगलगा लेबना लाइंबगी केम अदु सिनबनी हाइरी ngasi की केम अदुदा नुपा नुपी अमसुंग अंगांग पुन्ना खुंजा चाम कुनिपान लायंखी अमदी हिदाक लांथकसिंग लेबना पीखी Jiribam da cricket masana bu hena pamna hanaba masung masana asi phaghanabagidamag Jiribam District Cricket Association ngasi semkhre Zila aduda masana asi pamjaba miyoising semganaba masung masana asi bu hena masak thokna sanaba madi sanuroi puthokpa ngamnabagidamag association asi semkhibani hairi Akas bani Imphal gi pau tabiri Bharat lakaturiba English singani kunthra manga phawbada malem gi khwaidagi sel paiba lebak ahum gi manung salagani Masi British Consultancy ama oriba Center for Economics and Business Research na puthokpa report ta haibani Hanadi Bharat hariba matam masida malem gi khwaidagi sel paiba lebak manga gi manung sangani haina pandarambani Malem gi sahi gi oina pangthokpa World Economic League table da Bharat ki pothok sathok gi sang asi lakaturiba sahi manga asida sa da 3.3 oigini haina panari duga mathang sahi mapandana sa da 3.3 manga da hengalaba yai Amaromda malem ge sel thum gi phibam asi mathang sahi da khara hantarak laba yai masi Central Bank sing na makhoi ge sendoi lobagi sang hengalapdagini Rashtrapati Draupadi Murmu na hairi mama mapa oibesingna masa nupi bu ningthina mahi tamanduna nupi gi sakti hengalana bahonagatabani Hyderabad laiba Kasap Memorial Education Society da pangthokpa thoramama da wa ngangbada Srimati Murmu na hai mahiroi singna lairik pabagi haina biningthina thambaga loinana amaga pau phaudok phaujin tawnabagi sangsu hengalana bahonagatabani Sorgi mafam sing da satuna makhoi gi gyan losing tasinbaga loinana makhoi gi gyan losing adu afaba lambi da sejanana bahonagatabani Mangna hai mairoi singna mahi tambak khagnatana leibaga sigi kala sanskriti ngak sengadabani Bharat Sangbidhan asi malem gi manung da khwaidagi phaba Sangbidhan gi manung da amani hairaduna Sangbidhan gi sana pathamna leibaga sigi nagarik singbu masa morom dom lepsaba masung ngak thok sanabagi hakpi mairoi singna mahi tambada athoi hen tanabagi wakhalon adu matam pumada laina basu Rashtrapatina apil tawri Malem gi leibak kayada COVID-19 gi anoba variant santorli basigi yanglaga leibak asida su laiset asidi ngak thokna ba lokholiba sesal thorang gi sarugam oina Karnataka sarkar na rise adu gi tongan ba mafam singda sungsoi soidana marks umnaba advisory thokre Sarkar gi serolaman hai miyamna school college cinema hall sing pub restaurant amasung bar singda miyamna sungsoi soidana marks upkatabani anoba sahi gi thorom pangthokpada su miyamna marks ublaga pangthokna ba hairi Akaswani Paumin Hai, Karnataka ngarang COVID ki anopa variant ki case kulum toi thengnaki. Raija juda hausi COVID ki active case lisingama sani kunmapan sure. Leibaga sigi awang nongsup lamdam singda kahene ingbagi samasya mayok nari hairi. Med department ki matung ina phibam masi sagol se numit phawbo legani. Akaswani Paumiga wari sanabada Indian Meteorological Department ki Director General Hai, Punjab Haryana Uttar Pradesh Delhi amasung atei mafam singda lakadoriba numin ini asida lesil kungna tharaba yai. Lakaturiba pung kunmarida Punjab Haryana amasung Delhi da kahena ingba mayonagani haukiba numin ini da Rajasthan da su ingbagi sang kahena henjinki Haryana Chandigarh amasung nongsup thangba Uttar Pradesh ki saruk singda kahena ingba amasung lesil kungna thabagi samasya mayonagani hairi Kashmir tapakta kahena ingba maram moiduna miyamgi mahusagi punsida sauna kaiba thokle mafam aduda ingbagi sang -degree mangagi sang da leire hairi Miyamno lam koiba toina lakpham mafam singda -degree 3.8 yauna ingbadagi lam koiba lakpagi sang kahena hanthakre Med department ki paun hai phibam asi lakadoriba numin ini dasu ahongba leiroi aroibada maroiba pawmo COVID-19 ki anoba variant santorli basigi yanglaga lebak asida laiset asi thengnana bagidamak lebak sinba thungna mock drill ngasi pangthokre Haksel Mantri Dr. Sapam Ranjana Manipur da COVID-19 laiset ningthina thengnana bagidamak hospital singna mikup naum singna leina bakhangan khre Horticulture Mantri Letpau Haukib Nairi, Manipur ki single lamda organic farming ningthina tobagi tangai fataba leire. Manipur da haukiba numin inida nong subana maram moiduna ingbigi sang henjille. Amasong Bharat lakadoriba English singani kunthra manga phawbada malem gi khwaidagi sel paiba lebak ahum gi manung salagani. Paulo izare.